Manipurda separate administration ki wafam SUKLEI leite madugi wafam haudoraklanu haina Union Home Minister AMIT SHAHna Coordinating Committee on Manipur Integrity COCOMI da phongdorakhre ngase ayu pung 10:30 taba matamda New Delhi da Union Home Minister AMIT SHAH gi official yumda COCOMI gi coordinator Jitendra Ningombana luchungba mioi 10 na saba mihut kangbu amaga unabada wafam asi phongdorakhibani COCOMI gi maikadi Home Minister AMIT SHAH point taret amadi demand Nepal yawba memorandum ama pisin khibaga loinana hojik Manipur da leiriba irang asi loshina bawa khanake AMIT SHAHna COCOMI da Manipur da makhal amata gi lon na changlakpagi mayokta akan ba khongthang lakhatkani loinana immigrant khudingmak biometric sizinaduna amadi mit ki retina scan tawduna register tawgani haike Manipur da masing yamna changlakliba mitop sing thingnaba Manipur sector da border fencing ki thabak hena yangkhat halagani hainasu thajaba pirakhi haire Manipur ge territorial integrity ngakpagi matangda tokhaiba administration thambagi wafam leite hairake Home Minister na Manipur da atubo matamda tangdu leitaba mahuksagi fibam da hanjilaknaba hotnabada CSO singna achoba thaudang longnaba amadi miyam dasu Khangdoknaba appeal torakhe National Highway singda kanglup animang na mateng panglabadi hingbada Tangai phadana changba polam singning thina putok pusin tawba yagani numit kharagi manungda National Highway singda ngaksena ba convoy thamna ba hauragani haike COCOMI da kuki gi luching basing amadi loop sing unaduna wari sana ba hauna ba wafam su phongdorakhi haire Home Minister unaraba matungda mahakna hairakpaki matung ina Intelligence Bureau gi Director Tapan Kumar Dekaga mahaki office ta unaduna COCOMI gi maikadi gi pukhaliba wafam sing point amamamda oina nainakhe COCOMI gi mihut kampu aduna hojik Security Advisor North East AK Mistra gasu unaduna Manipur gi issue sing pukhatuna khanghan ki haire